Ibemhan, mahaki mapurebasu laikidre. Masasu amatta yaudabana, matanta hinglami. Nongmagi numitti, laikagi laisabi kharaga, hai chaminarami. Ine, yumsida nasanta laibasa, ichik chiaga yamna nungayamdo mande, aingondaga layu hairadi, aiding amjararo. Kaibudi upalay angangsa, asum thoona tamlambanani, nongju thago oibane, nongju rakting sida haise, hauna amukta chasise. Aidi julo sida leire, nungdang nungaina tumnaba, ayuk nungtingase, juradi fadongni. Nupa nupi mayam ama unaba uragane, khoidaw yam sauni. Is, mina nushinaraga adagam sauduk saruk ama he kwesilaga nang sumoy dongna nayu kaino. Nupa ga koiningde yam tali, adui saruk hayengje tharoi dungkun bachalusi, yam tare haibani. Hoise, nong darakadore, chatnaba torasi. Ini ibemhan, aikoisu chatlage. Aina ngasi asomna kaina maisak phanglibase, nangsu phangbo oyuko. Nangsu ngasi haiba numisidai uchek olo. Is, kari mangno. Oh, aise, kaya da patribano. Wakan khajitang khantaram labadi asumna tho'omoidabani. Adubu haukrabadi haukre. Asumna adum laibadi yaroi. Mi yamna leitaba yum ama thiduna ai changjapam nidawa yade. Ita nangbu tharo kyam khulake, aigidi chara faudi farani. Aisu nangayamna khetnaramoye, batinse tangkhai phapatteba. O aidine batin tara mukine khulle, kari haino khangdeba. Is, nongalagpasida kaidi uchekno, sumangda taduna layramlibasidi, hingliba jala, amuktaibu yengi. Ibemhanna, uchek adubu imungda pusinduna phajana seba tawbirami, uchek adu wakhan taraduna wa nganglaklam. Imana aibu kanbibagidamak imabu yamna thagachari. Is, nangbu karamba uchekno miro ngangisibo. Ima, ngakpigano, aisu mi marakta adumak layrakpani. Aigi yumbugi mamanabana aibu hanaba tawrakbadiki ai senjarakpani. Imana aigi changjapam pibiyo. Ise, ima suyumsida ithantani layribasi, aduna nangsu imaga punna layrasi. Nangbu aina hek pokchaba ichanupani haina khalabani ko. Numitsidai hauna, uchek aduga ibemhanga mama maza oina hara horau leminarakle. Nongmadi uchek aduna koi boina asum paiduna chatpada laibak sigi ningthaugi machanupi Rajkumaribu mahakna hek uruba mikupta apam nungsi pharaumi. Kaya da ningthijaribano, nuja nangbu urubada pakhang aigi thamoidi nungsi khaulangle. Nangbu ahanbu ujaba mikupsida aigi thamoisina khoidajare. Nangbu aiga luhongnaba imabu hainaba thajaraklage.
Ima, nachana lebaksigi ningthogi machanupi Rajkumaribu ahanbu urubu mikupta aigi thamoshina yamna khoidajarure. Mahakpu aigi taloi oige khale. Yaragadi imana mahakpu aiga luhongnaba hainaba sapiruchu. Ichana haridubu karino ichari uchekni. Aduga mato kamdauna lebaksigi ningthogi machanupi Rajkumaribu imo oige haiduna karamna iningthauda haigadoribano. Iningthauna aibu angang ohankiba tarene hanuthangshida. Amuktadi chapiruchu ima. Iningthaudo maya nupa afaba ama phanglena yamna haraugadoribani. Harauni. Imabu moina phubada soidana siragani. Uchekna haimanbadagi laiba ngamdraduna ibemhan machanupa uchekidama Rajkumaribu mamau oijage haiduna konungda laklami. Ipage sinthangambi ichadi leikonsida nathanta leiriboire ude haiduna yengba tholaklibani. Iningthau ahal ama iningthaubu unagani haiduna lahauri thajinjar u haibra. Hoi thajilau. Ahan, nahakna konungda lakpadi kari awatpa naning thungdaba leirabage hayu tasi. Iningthau, aina lakchabasi iningthaugi ichanupi Rajkumari sinthangambibu aigi icha uchekna yamna khoidajaruraba male. Iningthau aduna Rajkumaribu imau oijage haiduna lakchabani. Kari haiba ahan aigi naitom sachabi ichanupibu nangi namo oige haiba adusu taibang miyoiba sunataba uchekta chalu nangbu kaidi angaubino matunga laklabadi chairak phangani ko. Ningthaugi wadu tabada ibemhan thawai nungaitana halaklami. Ngasidi pau nungai batarani imadubu halaktri bajala halai. Ima iningthauna machanupi Rajkumaribu aiga luhongani haibiraklaba natra haibiyo ima. Kadaidagi mathanga laklabadi chairak phangani haibirakle. Ibungo nangbu taibang mi sunatana karigidama miyoibaga luhongningibano madu oithokpa yaroine. Ima madu fana oidunasu aina Rajkumaribu laudaba yadabani. Fare ngasigidi ima pothabiruro amuktanga hayenga chapiruchu. Nonganbaga uchengna mamada Rajkumari sinthangambibu maga luhongnaba haibiruchu haina takmanbadagi konungda amuka laklami. Hai, ahan nang amuk laklabro. Ningthau aina haikiba wadu karigi thausawa sadabano. Iningthau aibu ngakpiyo icha ucheki ningaida ai leba yadaduna Rajkumaribu imau oijage haina amuka haijaba lakchabani. Iya ahan asum makha taine. Hai, noi kana lei. Sidagi ahal asi mangak samsi paiduna konungi wangmada inkohe. Ningthaugi athang matung inna ibemhal adu ningthaugi manaisingna ilakpada sujinduna maida khara soktuna I tholami
Handaksu yamna nungaitana yumda halaklami. Imadi yam harauna kwaga charaga laklene. Rajkumari bu aingonda luwangani haibirak-labra. Harauni. Ima se ining thogi manai singduna konungde ngaksam se baiduna laktuna ilakpada mai se so ibanine kwa chabana tene hantak ka chatlabadi ima thawai se tharani hantak ti chatlu hairanu ko ayo 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 phari ma hayengje aroiba oina amuktang ka chapiruchu hantak ka yaraktrabadi ai amu hana chatlu hairaroi Macha Uchekna thawai nungaitana aroiba oina amuktanga chatnaba hajarak-labada ibemhan thauna amaga loinana Macha Uchekki aningba tati thungalage thawai tharabasu yare khanna konungda chatlami masigi ahanse yamna anam kangadawri kari leiribano haibadu yengthoklage ningthau aibu usit thawoidabagi namana cha angang onba tare Taro ahan nangna ichanupibu namo oijaraga haibadu ai yarage tawgadabu Rajkumari amana icham chamba yumda laiba honade aduna hayengi numitta konung asigumna chawba phajaraba yum ama sagadabani madu ngamlabadi nangi na chaw cheka aigi imom sinthangambiga luhongani karigumba ngamdaba thoklabadi namana cha angang ongani khangu Kari haibirak-le ima ining thauna handakti yabirak-labra yarak-le adubu hayengi numitta konungumna phajaraba yum ama sadrabadi ima icha angang onhangani hairaki madugidi karisu wabiganu ima nungaina dum pothabiruro ahing mina tumna kiba matam Uchekna tholaktuna magi mayada umniba khudob yayoiba adu puthoktuna khudakta phajaraba konungumba yum ama sarami nongalakle lebak miyam waba launare ibem hansu angakpu phawrami ngangthokkibagi matung inna Rajkumari ga Uchekka chawna luhonglami taibang mi sunataba nahaka aiga punsi chupa karamna leiminagadoribano wakhan karatasu khanbiyu asomna leiringaida pung 12 takre khanghaudana Uchek adu phajaraba Rajkumar ama ontholakle mataududa Rajkumari sinthangambi yamna ngaklami aise sap amadagi Uchek onduna matam kaya se wana khangaklibani Matau kamdaunano aisu khangjaba yagadra aina nongma umangda sa tanba chatpada sa amata phanglamde adubu kona saji amabu aina urami mabu tena kapada soibadagi Uchek amada palami Karigino taibung miyoibana koina ashuga menungsi leitisibo Aikoshu thawai pamba jibane ningtamna nakhoigum hengninge karigi aikhoibu hapiribano aina ngasi asomna kaina maisak phanglibase nangsu phangbo oyuko nangsu ngasi haiba numiside Uchek olo adubu karigumba nangna ningthogi machanupi Rajkumari ga luhongba tarabadi luhongba numitki pung 12 chapchana mi amu onba ngambo oyu Wari pumba khanglabada Rajkumari sinthangambi su mapurebabu taibang mini khanglabada yamna haraujare matau asum dauna Rajkumar mama ibemhan amasung Rajkumari sinthangambi makhoi ahum harau tayamna nungaina leiki mayam channel asibo nusibiduna
subscribe ꯇꯧꯁꯟꯕꯤꯔꯝꯃꯨ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ